mayam Lakhipur Fulertal leiba Reva Eye Foundation da mitki anaba makhal ayamba laiyengba houjare sasama ama lobada frame amasu free phangbigani mafam asi Lakhipurom dagi lakpada bypass jawdringida Central Bank tagi khajikang lalaga adum leire karam karamba mitki anaba sing layengbagi haibadu doctor dagi taminasi ahmada mayam bukuramdari ai optomusa isamakne ai asida akoigi Reva Eye Foundation da akoina layengjabasida mitki oina hana akoi focus tawebako ado akoina sida early cataract kumba screening tawe ado akoi sida refractive error loina hana khandoe ado hana punsida keno eye testing taw triba mi singso loina adum laga asokpa khotpa loi khandokpa yani ado akoi color vision test kumba so ado retinal image kumba so akoi sida loina dry eye kumba conjunctivitis kumba ado treatment kumba so ado loi yani ado akoi sida khutong taba phangi sina hoji frame se chashma se buy one get one free phangi ado mayamna khutong taba lobiyo yam nungai hena akopa marol khangbining basingna description da pijariba contact number asida pau phone binaba hajari thagatsari